Manipur Pradesh Congress Committee ki President Govindas Konthauzam BJP de yaukre. Atopa kaya amasu BJP da janglakigani haina Chief Minister N. Biren Fongdokre. More Police Station the second OC oiba Laishom Premjit ki yumda sakhangdaba singna hand grenade amadi nongmaina landaramle angang ama yauna nupi ama sokle. Amasung laibag asigi oina haukiba pung kunmari da COVID ki anoba positive case listing ni fugamatoi gi mathakta hen kalakhi mioi chamnga ni fugamatoi na laikide amadi mioi listing kuntra mapan hen bana layang badagi fagalaktuna discharge tawki. Mayam bukrum zari adom neng biribas impact news ni ay gauri haubamna haujik pungja si fawbagi maru oiba pausing mayam da pizari. Manipur Pradesh Congress Committee ki President amadi MLA oibadagi tokraba Govindas Konthauzam Bharatiya Janata Party BJP de yaukre. Loina atopa MLA kharasu Govindas ki matung ilaktuna BJP da yaurakpa yana leire haidi. Luchingba singa sinumit yungba duaida Delhi da leiba BJP ki headquarter da pangthokpa thauram amada Chief Minister Nongthongmam Biren, Union Minister of State R.K. Ranjan, MP Laisem Basana Jauba, BJP Manipur ki President A. Sarda, BJP Manipur in charge Sambit Patra yauna party asigi luchingba singna party ki langyan fi hukduna taramna okhibani. Chief Minister Biren na Govindas po party aside yaure haibagi official oiba GSU sinake. Thauram maduga mari laina na Chief Minister Biren na Govindas Konthauzam na BJP da changlakpa asi Manipur ki political scenario da achauba ahongba lakada manumit amani. Manipur amadi Northeast Prime Minister Narendra Modi na nungsina yengli haibasi handak ta BJP laingakta reason asidagi Union Minister manga hablakpa duna taklibani. Asigumba fibam asi India ki political history da amukta thokidri. Manipur da hauzik paliba BJP laingak asi laitringai da nongmakangdana mihat mipun General Strike Blockade ki awaba miyamna thengnaduna lakibani. Adubo Prime Minister gi luching makhada ngasidi asigumba fibam asi laitre haiki. Chief Minister na makhata na Modi na luching balaingak lakpadagi Manipur da ILP system chatna halle. Masigi tawbima state asigi miyamna BJP bu mathangi mikhalda mai pakhanduna utkani haiki. Nakalama romda Govindas Konthauzam asi Manipur da ahongba puraknaba punna thabak tawminarakpa marup amani. Govindas na BJP da thenglabasu thengna changlakle haireduna atopa kaya amasu BJP da changlakhigani haina Chief Minister Biren na makhata ki. Govindas na BJP yaubagi thauram loiraba matung Govindas na Chief Minister Biren ga loina na BJP National President JP Nadda ga unakhi. मणिपुर में आप देखा होगा पहले जो अपने गवर्नमेंट आने से पहले मणिपुर क्या थे हर एक दिन जनरल स्ट्राइक बंद ब्लॉकेड किलिंग्स फेक इनकाउंटर्स कितना आदमी का जान गया कितना रहने का मतलब ह्यूमन लाइफ वहीं पे नहीं था तो लास्ट 4.5 years में आप देखिए विजुअली देखिए प्रैक्टिकली देखिए मोदी जी की गाइडेंस में और सेंट्रल लीडर्स की गाइडेंस में मणिपुर इतना पीसफुली जा रहा है और इतना डेवलपमेंट में आगे जा रहा है तो इसलिए हम गोविंदास जैसे दोस्त मेरा दोस्त है हम लोग मिलके काम किया हम भी थे कांग्रेस में हम लोग मिलके स्टेट को कुछ बदलने के लिए हम ज्वाइंट से संकल्प लेके काम किया था लेकिन जो ड्राइवर है वो नहीं मानेगा तो हम लोग बस में बैठने वाला क्या कर सकता तो इसीलिए हम लोग ने बहुत साथ आना था मेरा टाइम पे लेकिन थोड़ा उसी टाइम पे थोड़ा मिसअंडरस्टैंडिंग कम्युनिकेशन गैप हो गया था तो थोड़ा लेट आया तो अभी और भी आने वाला है मतलब बीजेपी को इतना चाहता है नॉर्थ ईस्ट में पर्टिकुलरली मणिपुर में क्योंकि सब गृह मंत्री जी का जो काम ILP मणिपुर में देखिए गोविंद जी मेरा दोस्त है हम मिल के काम किया है और अभी जो आने वाला है इसमें मिल के काम कर मणिपुर को हम ऐसे देश में दिखाएंगे कि सबसे इंडिया का अंदर में छोटा होने से भी सबसे अच्छा स्टेट है डेवलपमेंट में लॉ एंड ऑर्डर में जो जहां में मोदी जी के गाइडलाइन के अंदर में हम लोग काम करके दुनिया को दिखाएंगे कि मणिपुर भी शांति रख सकता है डेवलपमेंट कर सकता है Changnopal District ki manung chanba More Ward number 7 Churel Wangma Leikaidagi More Police Station da second Oshi oiba Laishom Premjit ki yumda sakhangdaba singna hand grenade langsinduna pokhai halambada nattana nongmai round kaya kapsinduna landaramle Thaudog adu da Laishom Premjit ki loina bilaishom ongbi babita amadi Makhoi ani gi chahi taruk khakta ngai dibi machanupa ama bom machet na panbadagi sokhi Thaudog asingarang numidang pung mapan taram daida thokhibani Thaudog thokpham dagi phangba pauda Premjit ki loina bi babita gi makhong animak amadi yet thangba pambom da sokhi aduga pikliba angang aduna managanda sokhi hairi asokpa animak khudakta More PHC da pukhatuna laikanaki nupa macha adudi thoidokna
khudong thiningai oidabadagi discharge tawki adubo babita di numidang adumaktada makhatana imfalda layingnabagidamag pukhatlakhi bom pokhaibagi pau hek phangbaga Tengnopal District Additional SP Law and Order Sangboi Gangte Additional SP Operation Moirangthem Amit More Police Station Gyosi Dilip Kumar laktuna yengsinki loina na makhataba ahenba force chang sinduna thi humbagi thabak chathabada thaudok thokfamdagi pokhairaba hand grenade ki safety pin nongmai tokningani phangba ngamki loina na ubak ki faklang ukhong yauna yumgi saruk kharada bom machetna panduna amang ata thokhi thaudok asigi matangda More Police Station case ama lokhatuna thijenba hokre amarom dangarang bom amadi nongmai na landaram khiba thaudok adu karamba lupna karigidamak chatharam libano haiba chapchana khangba ngamdri Manipur laingakna COVID-19 lanthengna nabagidamagta laukiba staff singi tolop pithoktana leidiba si athuba matamda pithokadabani haina Democratic Students Alliance of Manipur desamna demand tawrakle mahairoi lubasna thadorokpa video list amada lubasagi Health Secretary Romesh Oinamna print amadi electronic media da Health Director na media da staff singi pifam thokpa khutsumal matam chana piri haibo wafam adu angakpa fawi Director na hai ki bawafam adu lamdam masigi miyamda achauba namthak tawba amani luchingba ma oirabadi luchingba ma gi chapchaba tawfam thokpa thabak sing tawbiyo aranba haizinduna miyamna namthak tawbiganu haiki Romesh tamakhatana COVID-19 positive oiraba sing layingbagi daita CPG tawriba singna mapung oina lauduna leiba si laibak thibani lamdam asida leiriba khang hairaba professor associate professor assistant professor singna layingba yaudabagi mami chauna tare Masina doctor amma oibagi ethics ngak tabata natana nong manong magi mi sibagi chang asi wangkhatlakpagi machak amasu oirakle haina fongdorakli lamdam sida kogi khang haire haiduna leibiriba tongan ba hiram kayada specialized oiraba doctor kayana koi anaba laying bagi mahutta PG tawriba mahiroi singda inthoaga anaba laying hanbajina maram oirakanda koi COVID-19 gi laina layong asi laksin bangambagi wangmada koi noma kangdana mi sibgi sang asi aduki mati henkale haibasi desamna thajabalai associate professor dagi assistant professor dagi amadi professor gi thakta leibiriba doctor sing asina anaba dubu hakthengna laying lamba taragadi ngasi iramda masida COVID-19 gi laina layong asi laksin bakharam khaidi ngamgadra haibasi desamgi chapsaba thajaba mani matang swai sida break am loje ke break ki matungda malem amadi India gi leidiba COVID-19 case ke daramadi Manipur amasung malem gi tongan ba I pausing pudun lakchage impact news po meeting taduna leibiyo admission form thajare Manipur University Kanchipur manata leiba Temple of Learning Degree College ki admission form thajare professional course da BBA amasung BCA ni general course da BA amasung basic course ni loina Temple of Learning tol gi CBSE amasung atopa board ki pass rokpa mahirosing yengnaga class 11 science arts amari commerce ki mingjan form thajare athubada mingchan dheu akupa marol college amasung school ki office ta ki khangbi bagan Nungairaba pau Impact TV ki subscribers singi damakta lagliba August amadagi Impact TV ki anawa package mari chatnaba hawragani package sing adudi Impact Value 300 Impact Max SD 380 Impact Mini HD 350 Impact Max HD 450 ni subscribers singna July kuntraga matoi fawgi manungda isa gi mari leinaba LGO singa pau fauna biduna package mari asigi manungda apamba ama khanbiduna ka fauna ba ningsingjari package asi tang ani fawgi manungda ka fawdrabadi August tang ahum dagidi package yaudaba maramna channel amata uba phanglaroi You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. Mayam mukahna taramna okchari bulletin asigi makhataba pau mayam da pizari Laibaga asigi oina haukiba pungkun mari da COVID ke anoba positive case listing ni fumathogi mathak ta hangalakhi miyoi chamnga ni fuga mathoi na laikide amadi miyoi listing kuntra mapan henbana laying badagi fagalaktuna discharge tawkhi hauzik laibaga asigi active case lak mari listing taragi mathak ta laidi haukiba pungkun mari da fagalakpagi changna chada marifutara tare 10.3 oikhe Hauzik fawbuda India da COVID ke apunba case masing crore ahum lakh taraga taruk lishing 50 hele
Laikidaba apunba masingna lak mari lishing kun ga mari ga chahum yangkai mathoi sure amadi fagalakpagi apunba masingna crore ahum lak nipan lishing kun hele. Nakalama romda malem gyoina COVID-19 gi lairiba data gi matung ina apunba case masing crore taragamapan lak marfumanga lishing humfunithoi hele. Malem gyoina laina asidagi laikidaba masingna lak nifuganithoi lishing kun traga humdoi hele amadi fagalakiba masingna crore taragataret lak marifutara nithoi hele. Awang nongpok lamdamda coronavirus ki mami chawna tari lamdam asong yoina asamna apunba positive oiba masing lak manga lising humfugataruk henduna khwaidagi sokhalaba state oidi. Tripura da laina asigi apunba case lising humfutara nipan ga chamnga henkre active case lising ahum ga chamri hele. Arunachal Pradesh ki oina apunba case lising nifunipan henkre active case lising ahum hele. Meghalaya ki oina coronavirus ki apunba case lising humfumanga henkre active case lising manga hele. Nagaland apunba case lising kungatare kachanipan henkre active case lising amaga chahum hele. Mizoram state apunba positive case lising kuntranipan ga chamapan henkre active case lising taraganithoi ga chahum hele amadi Sikkim state ki oina coronavirus ki apunba positive case lising kungataruk ga chamnga henkre active case lising ahum ga chamri yaure. Imphal East district ki haigru makongda curfew thugaiduna thoklakpa Miyoi police ta nung thomjilakpa the chenaba miyoi kuntragani thoi chief judicial magistrate Imphal East ta puthok laba matong makhata na wahang pahong taunaba numit taret ni police custody remand lauthakre ningsing bayabadi August ki tang kuntra da haingang police station ge osi special commando ma district police na curfew thugaiduna thoklakpa miyoi sing changkina ba haibada police tamna nung thomjilakibani nung thomjilakpa adu da police gypsy ama amangata thokpa galoina na police personnel ahum asok apan nangkibani thaudogasigi matang da police na miyoi kuntragani thoi fagat kibani. Regional Institute of Medical Science Imphal da District Green Champion Award piduna ikai khumnaba ulakle Swachhta Action Plan Committee semduna sanitation hygiene waste management water management energy management amadi greenery management mai pakna thabak pangthokpagidamak institution asida award ase pirakibani. Aroibada bulletin asigi headline samok mayamda thamjari. Manipur Pradesh Congress Committee ki President Govindas Konchauzam BJP da yaukre atopa kaya amasu BJP da changlakigani haina Chief Minister N Birena phongdokre. More Police Station the second OC oiba Laishom Premjit ki yumda sakhangdaba singna hand grenade amadi nongmaina landaramle angang ama yauna nupi ama sokle. Amasung laibag asigi oina haukiba pung kunmari da COVID ki anoba positive case listing ni fugamathoi ki mathakta hangalakhi miyoi chamnga ni fugamathoi na laikide amadi miyoi listing kun tragamapan hanbana layang badagi fagalaktuna discharge tauki.